जिरीबाम पुलिस के एंटी ड्रग सेल ना नारोंद पुरकपा कप सिरप कॉन्फ्रेंस सीडी बॉक्स कुनगा तरेट फागत पंगमख्रे ngarang numidang wairam pung 3 makhairom taba matamda akaknaba paw ma fangbadagi SIT Rameshwar na luchingba team amana lengang pokpi mapada Imphal tamna lakpa tata truck registration number AS01KC2239 check tobada fagat pangamkhibani Laibak asida sajaba anti-submarine warfare ASW corvette INS kavarati ngasi Indian Navy da commission tauragani ngasi Visakhapatnam gi naval da laiba Indian Navy gi hithangphamda Chief of the Army Staff General Manoj Naravane na khusinagadauri anti-submarine warfare ASW corvette asi Directorate of Naval Design gi makhada Garden Reach Shipbuilders and Engineers GRSE Kolkata na sabani Malem gi oina COVID-19 positive oiba mising crore mari lakh tara mathoi lising humbutara mathoi ga chahumga kunthra ga tare sukhrei laina asina maram oiduna laikhidaba mising na lakh tara mathoi lising kunthra ga chatru ka sumna taruk sukhrei India gi oina hauzik fawbada positive oiba mioi lakh humbutara taruk lising yankhai mathoi ga chama ga sumna tare sukhrei amadi laikana bangamdana COVID-19 na maram oiduna laikhidaba na mioi lakh ama lising tara manga ga chama pan ga tara mari sukhrei Manipur state ke yumthang nariba Kasa district Assam da mitai singna namna khundariba mafam singda Hindu gi Durga Puja latpagi mahutta mitai singi ima panthoibi ira thongni thorom kya pangthokli Kumbi Primary Health Center ki MO in charge Dr. KS Bisorjit ki luching makhada Kumbi Urban Development Committee KUDC na thengkhang ani thokna silakpa COVID-19 gi rapid antigen test ngasi loisinbada punam yoi mapan COVID-19 positive oiramba thengnare section thaurang oina lakliba October 13 lising ani kun fawba Kumbi Kaithel KUDC amade Kumbi Municipal Council ani punna khusamnaraga thingjinbaga loinana miyam punba thingjinkre COVID-19 laichen amaram oiraga lengakna containment zone oina lauthokraba Nauria pakhang lakpa kendra gi manung chenba Konjeng Lampok lakpam laikai gi imung singdang ase kendra adu da mamangda LJP gi mirep oikhiba konthaujam Manuranjan na tengbang polam singkhusin nakhre ngasi yuk Thobal Marin gi Yairipok changam dabi mapada asiba hakchang ama tautharakpa mafam adugi miyamna thengnarakpadagi police ta paw piraba matung police na lokhatkre laikhidraba miyoi adugi chapchaba masak maming khangbangamdri